ꯈꯨꯜꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛ ꯁꯦꯝꯃꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯁꯦꯟꯖꯝ ꯈꯨꯅꯧꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯦꯟꯖꯝ ꯈꯨꯅꯧ ꯄꯩꯔꯥ ꯁꯪꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯌꯨꯝꯅꯥꯝ ꯏꯕꯦꯝꯆꯥ ꯀꯧꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯍꯥꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯀꯟꯕꯣꯡꯗ ꯂꯟꯗꯥꯔꯛꯄ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯅ ꯃꯤꯠꯌꯦꯡ ꯆꯪꯂꯛꯇꯕꯗꯒꯤ ꯈꯨꯜꯉꯥꯛꯄꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤ ꯀꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ ꯊꯥꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟꯖꯝ ꯈꯨꯅꯧꯒꯤ ꯈꯨꯟꯖꯥꯁꯤꯡ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯆꯤꯡꯈꯣꯡ ꯅꯛꯅ ꯂꯩꯕ ꯂꯧꯐꯝꯁꯤꯡ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯌꯧꯔꯛꯄ ꯌꯥꯏ ꯈꯟꯕ ꯃꯐꯝ ꯐꯥꯎꯕ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯕꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯟꯗꯥꯔꯛꯀꯗꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯕꯤꯔꯛꯇꯕ ꯑꯗꯨꯒ ꯁ꯭ꯇꯦꯠꯅꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯕꯤꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯦ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯆꯥꯁꯤꯡꯅ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯆꯦꯠ ꯑꯃꯠꯇ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯆꯣꯡꯊꯣꯔꯛꯂꯒ ꯃꯤꯀꯨꯞꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯜꯂꯕ ꯃꯤꯀꯨꯞꯁꯤꯗ ꯉꯁꯤ ꯄꯤꯌꯥ ꯊꯝꯖꯤꯜꯂꯛꯇꯨꯅ ꯂꯥꯟ ꯉꯥꯛꯄꯗ ꯆꯣꯡꯊꯣꯛꯏꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯝ ꯃꯆꯦꯠ ꯑꯃꯠꯇ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯑꯕ ꯃꯇꯝꯁꯤꯗ ꯂꯥꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡꯕꯨ ꯐꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯗ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯃꯥ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯆꯥꯁꯤꯡꯕꯨ ꯐꯥꯒꯗꯧꯔꯤꯕꯅꯣ? ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯉꯁꯤ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯄꯤꯌꯥꯔ ꯊꯝꯖꯤꯜꯂꯛꯄ ꯑꯩꯈꯣꯏ ꯌꯥꯖꯅꯤꯡꯗꯦ꯫ ꯄꯤꯌꯥꯔ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯥꯟꯅꯕꯤꯔꯒ ꯁꯔꯀꯥꯔ ꯁꯦꯝꯕꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯟꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯙꯔꯅꯥ ꯑꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ꯫